Manipur gi nauna governor oina khankraba Lakshman Prasad Acharya ngasi Raj Bhavan gi darbar hall da wasak laukre. Manipur High Court ki Chief Justice Ridat Mirdulna Lakshman Prasad Acharya bu Manipur gi governor oina wasak lauhankhi. Prasad Acharya ngarang July 13 da Imphal yaurakibaga Chief Minister Nongthombam Biren Singh, Manipur Legislative Assembly gi Speaker T. A. Satyabarta Singh, Minister Singh, MLA Singh, Chief Secretary Dr. Vinit Joshi, Security Advisor Kuldeep Singh, DGP Rajiv Singh amadi atopo official singna Raj Bhavan da taramna okhi. Lakshman Prasad Acharya na Manipur gi governor oina wasak laurakpada Chief Minister Nongthombam Birena nungaiba amadi harau tayamba phongdorakli. Panba yabadi Lakshman Prasad Acharya Manipur gi governor additional in charge oina hapaga loinana Assam gi governor oina hapkhibani. Ngarang leipak pokpa numit ki nungthilda Guwahati da Lakshman Prasad Acharya na Assam gi governor oina wasak laukhi. Democracy chatpa leibak oirubana freedom of expression, freedom of gathering leibana lengak asina miyoi kanglup amabu ikai khumnaba uttuna lakpani karigumba henjilaklabadi lengak asina chapchaba thabak lokhatkani lokhattuna su lakli haina home gi char su puriba house ki leader su oiriba Chief Minister Nongthombam Biren Singh na phongdokre. Chief Minister ki wafam asi ngasidagi hauna chathaba haukiba tarani toi shuba Manipur Legislative Assembly ki taruk suba session gi ahoba numit ki business ki manung channa question hour gi matamda opposition ki MLA ke Ranjit na chaliba chahi asigi June 13 da Union Territory ki demand da Churachandpur, Kangpokpi, Farjol amadi Tengnokpal District Headquarter da chatkhiba rally adu lengak na ayaba pi khiba leikhibra pi khidaba oiragana District Administration na kari gi thingkhidabano lengak asina rally siliba mapung oiba thaudang laukibasing adugi mathakta kari karamba thabak laukhatpa leikrabagi haina house da wahang asing asi pukhatkhibani. Masigi paukhum oina Chief Minister Nongthombam Biren na hai District Administration digi rally gi ayaba piba leikhide tawbatabu freedom of speech, freedom of expression na chingba rights sing miyam da leibana lengak asina akan bathabak laukhatkibadi leikhide adubu rally adu sinbada chauna thaudang loriba lup kharegi mathakta intelligence ki observation ki thabak chathari. Lengak asina miyam gi freedom bu ikai khumna duna lakli ikai khumnai haiduna su henjelakpadi yaroi. Manipur kaidana ba firet chapchana lengak asina lauduna lakli. Manipur gi apunbagi saktam kaihanna ba honarakpada compromise tawroi. Manipur miyam gi ayaba yaudana center na tawningba tawba yadana ba lengak ki commitment chapchana center da khangankre masi khangna center na thabak paikhalakani logi wangmada henjina thabak tawraklabadi matik chana deal tawgani haina Nongthombam Birena phongdokhi. Democratic country magoiba freedom of speech, freedom of expression, freedom of gathering mayam hena loina khangi adu koi masel ngatani na yam ka hena heta force sidarga sopan nangba tawbasu yadaba misi mina thon na bu honaba the public ki moigi haining ba khoning ba su yaringai anti national oiba anti state oiba pot to hondana musu honaba adugi potuni madaida akai atoi thoida ko misi mina tugai lokai ba kido yaw dabni na koi thoidona madugi FIR pan khotpa kido bodi tawgide adubu hujike hairiba luching ni ba sing adugi makha dai koi investigation observation di tawri haina thamjage aduga hujike amana akoigi kahandaraba haiba thabak laukhali hai sidaida akoigi stand du yam clear ni akoi assembly da lebi member punamang Manipur gi lebi praja punamang ko aduga tawrakadori bisi central government nani adu central government akoi yam kana Manipur gi apun musaktam sidi without the consent of the people of the Manipur tawbayaroi haiba apam da ko yam kana thamjari aduga kai basunga moi haidana tugai basunga moi haidana kamaina aikoi warip lai hiram amada da haiba dar aduna koi center da madugi compromise sung tok doro haibagi akoi statement akoi commitment khangal le haidana mai thamjagi sa thank you
Keralagi Wayanata ngarang leibak ningkhaibagi thodokta mioi chamaga yangkhaitaret leikhidre amadi chamaga marfutarukna asok apan nangkhre asok apan nanglaba sing manak nakpa ana layeng sangsingda layeng chathari thodok thokfam oiriba Wayanat ki mundakaida leibak manungda phumjankraba thawai yaudraba hakchang sing lokthokpagi thabak kana chathari leibak manungda haujiksu hakchang kaya ama leiramkini haina thajanari thawai yaudraba hakchang kaya amadi Malapuram district ki Chalia river dagi phangkhi leibak ningkhairakpa aduda hakchang sing adu turel da tasin kibani panba yabadi haujiksu mioi chamagi mathakta thiba khangdana leiribani leibak asigi awang nongpok awang nongchup central amadi kha thangba mafam singda lakadoriba numit kharani asida akanba maongda nong churagani haina India Meteorological Department IMD na hairi IMD ki report matung inna ngasi Karnataka da nong kanna tabaga loinena Central Maharashtra da lakadoriba thangja numit fauba nong chugani hairi leibak asigi mafam ayambada lakadoriba numit marini asida nong kanna chugani weather department ki forecast na ngasi Delhi da nong mangbaga loinena nong kanna chugani amadi makha tana numit mangani parapna nong takhigani hairi District Football Association Thoubal na sinduna Wangjing Sports Complex da chatharakpa El Memcha Devi Super Division Football League ki match yaithokre ngarang amadi ngasi churiba nong asina maram oiduna ground gi fibam phattaba amadi line marking yadaba na maram oiraga matam khara league yaithokle haina DFA Thoubal gi secretary na thadorakpa cherol amada khangalakli